हमासना ग्रेनेड कापसिलकपदा इजरायली लानमी कुनमरी सीख्रे। गाजा स्ट्रिप्त सुपनगी नोंगबगी मनुंगदा इजरायली लानमी कुनमरी हात्ख्रे हाइबसे ngarang Israeli army na confirm tawkhre madu hawkiba October 18 Hamas ki mayokta Israeli army na ground operation chathaba hawkibadagi nongmada Israeli lanmi masing khwaidagi yamna siba thawdokne sidiba singdugi manungda lanmi kunma thoide teng amasung building ama rocket propelled grenade ama na panbadagi sikhibani haina military spokesman Daniel Hagari na phongdokhe mahak na hai Central Gaza da thokiba pokhaibagi thawdok amada punna lanmi kunma thoigi punsi lomkhe Troops sing adu army na Israeli border community gi miyoi sing bo makoi gi yum sing da hanba ya hanaba buffer zone ama sem na bahona bagi manungsan na structure kaya ama de Hamas ki troops sing na border dagi meter 7 lom lap na operate tawringai manungda thogdok adu thoglakibane military spokesman asigi matungin na nungthil pung mari rom tabada forcing secure tawriba teng ama da terrorist sing na RPG ama kablakhe matam dumakta da matholani gi building ani da pokhai bagi thogdok ama su thokhe Pokhai baduna maram moiduna building sing adu ningkhai khe building sing adu gi manung amasung manakta force ayamba leiringai da thogdok adu thokibane pokhai bagi thogdok sing adu maruwaina troop sing na building sing thugaina bagi damakta plan tawkhibagi mine sing na maram moiduna pokhai rakhiba malle thogdok adu gi matang da thijin ba haure